ngasi maroi bapauda Assam dagi thau amasung gas pipe ta puraktuna Manipur gi miyam da phanghanaba center da taksin bahore haina Chief Minister and Biren na phangdokre government na chingi district singi chawkha thorang ge package ni haina lauthok liba sing hanagi government na plan tawgna thamlamlaba project ngakta ni haina hanagi Chief Minister Akram Ibobi na phangdokre amade anaba khudimak private hospital da chatuna laying bangamdabana reason asigi amata ngairaba rims hena phagathan batangai phade haina Deputy Chief Minister White Joy Kumar na phangdokre Kurumjari STV pau miyeng tabiri besimbu taram nokjari hauji pau santhor pijari Assam dagi thau amasung gas pipe ta puraktuna Manipur gi miyam da phanghanaba center da taksin bahore haina Chief Minister and Biren na phongdokre wafam asi ngasi luwang sangbam da leiba mahaki mayum da pangthokiba Prime Minister Ujwala Yojana gi makhada hingang kendra gi beneficiary singda gas cylinder amadi atai polam sing yanthokpagi thoramda mahakna phongdokibani Thoramatuda Segmai bottling plant ge senior plant manager Jet Panmai amade RBG Indian Service ke proprietor G Robindro Sharma na chingma miyoy singna sargya ke Chief Minister na makatana aphaba government ama haibasi miyam gi awaba uba awaba du ko hanaba khonaba dune government asina nupi singi ahenba thorang ke asu paikhatuna lakre cooking gas leijataba singna thong thakpada hena awaba nanglibasi nupi singni masidagi ko hanaba pambai oina Ujwala Yojana si paikhatpani Lising ani taraga tarukta haukiba chahi ahumda beneficiary lakh ahunga lising nipuga humdoi kanaba piga da scheme asi mamangi government na paikhat lamdabadagi Manipur da BJP government lakpadagi paikhat pahorakpani ngasi phawbada imung lising tarahumdoi hena phangan bangamle Manipur gi khudong cha da sing kohannaba government asna angamba thakta honari Manipur da lairiba phurup sing asi hotnaba yamna watpa phurup sing ni mikha thadanaba phurup sing asina taseng na khotnaram labade jahi kaya gi mamangda malem gi khwaidagi chawkhatba lebak singa chap manaramgani haike Oni makada BJP gi government gi makada leiba scheme mayam se asi padana koi one by one sinna la se yum sabagi aduna apai aadhar ka ko wamu ko ko ai ono ni puri ni ka no ja du ni se no me khudi ge meeting lo kan da lao ko se apai gi se season bi awale how su thar ba lo ba khap ba sin so ha ba sa ko ba ko ko do ti ba adu ga ya da ga khala ko no mai ko da ni ko da so ti ti do ni so ko na da ko no yang ti wa pri ko Aku ini kita tu honor apa? Aku ini bicara gini lepas kata ke compare orang macam tu. Aku di mana deh? BJP na luchingba government asina chingi chawkha thorang sigi akhanaba package ni haina lauthuk liba mamangi Congress government na plan tawduna thamlam laba project ngakta ni haina opposition gi luchingba su oiriba hanagi Chief Minister Akram Ibobi na phongdokre District Congress Committee Churachandpur na Sindhuna Tuibong Peace Ground Indoor Hall da pangthokiba District Level Political Workers Conference da wafamasi phongdokibani Thoramadu da MPCC gi President TN Haukib hanagi Deputy Chief Minister Gaikhangam MP Thangso Vaite District President Mangcha Thangjong Congress MLA Singh Party ki atai luching ba kasu sargya ke Opposition ki luchingba Akram Ibobi na makhatana package ama lauthokpa haibasi leibak amagi Prime Minister na lauthokpadi lei adubu Chief Minister amana lauthokpa si angakpa phawi nauna paikhalakpa project singi matangdadi Congress na thagatle adubu ariba project singda anauba sadhuna mingchat launa bahonabade tasengna laibak thibani Chief Minister na Churachandpur da lauthok lamba package sing mawong chumna paikhatlabadi phai madu natana package haina panglaw da lauraga lamdamasigi miyambu apangba sibadi yaroi state amadi center da ruling oina leinaraga miyamgi thabak tawbanate opposition da leiraga ruling na tawba sing mawong chumna tawribra yengsinduna miyamgi damak tawba yaba thabak kaya ama leptana pangthokpa yai haike Churachandpur ki ne Phezon district ki ne 686 crore haibra khara amana NNCPR da khara amana NEC da aikoina khangjabadadi thangai sengna project sing dubu retain tawraba jala thagraba jala Churachandpur dagi officer mayam yauri bane aina khangbadadi NEC da chu
डायरेक्टर का वोइबा फाइनेंस के इंचार्ज वोइबा मरु मरु वोइबा अखोई मणिपुर दगी चुरचांपुर दगी जो अदो डोनर मिनिस्ट्री दा एनईसी दा लैबने MLA Dr. Chaltolean Amona District Level Political Conference से चुराचांदपुर डिस्ट्रिक्ट की अहनबो ओइना हौदोकलगा चिंगी डिस्ट्रिक्ट खुदिमक्ता दिसंबर था फावदा पांगथोकनबा पांदम थमले कांग्रेस पु हेना मपांगल कलहनबगा लोइनाना नौना कांग्रेस की पांदम मपुंग फाना खंगनबा पांदम द पांगथोकपनि हाइके हानगी डिप्यूटी चीफ मिनिस्टर गायखांगमना बीजेपी गवर्नमेंट असना पंगलाउदा लाउरिबसी पिकलिबा अंगांगना आहे अपा साबगुंबनि हाइके MPCC के प्रेसिडेंट टियन हाउकिपना बीजेपी ना लुचिंगबा गवर्नमेंट असिना कांग्रेस ना चाही तराग मंगादा पाइखत पंगमलमदबा सिंह था तराग मंगादा पांगथोकनी हाइकिबदु था तरुक हौख्रे सुपना की था मापल वालहौरिबा असिदा करी तोरपके हाइबदु येंखिबतारे चिंद पंगांग दंगांगबा बीजेपी गवर्नमेंट कयाम कुइगनी हाइबसी पुन्ना येंगबताई हाइके मोदी अमसुंग माई कंपनी निंखाइगदोबो कुइदरबनी मणिपुर द कांग्रेस पार्टी ना चाही 35 लोइसिनबा ngamdaba थबक मखै मागी बीजेपी सरकार लादी था 35 की मनुंग द लोइसिनगे हाइबने एकोय कांग्रेस पार्टी न वेलकम तौबने करिगी एकोय चाही 35 द लोइबा ngamdaba दो तौबीरो हाइबने मतेंग पांगे हाइबने अनाब खुदिमा प्राइवेट हॉस्पिटल द चतुना लाइंग बंगमदबना रीजन असगी अमतंगाइरब रिम्स हेन फगथन बतंगाइ फदे हाइना डिप्यूटी चीफ मिनिस्टर वाई जॉय कुमार न फोंदोखरे वाफम सिंगासी रिम्स के जुबली हॉल द पांगथोकिबा इंस्टीट्यूट असगे निफुग तरुक सुबा फाउंडेशन डे थौरमदा फोंदोखिबने थौरमदुदा राज्य सभा की मेंबर KSH भवानंदा रिम्स के डायरेक्टर प्रोफेसर ए सांता मेडिकल सुपरिटेंडेंट प्रोफेसर CH अरुण कुमार डॉक्टर E नंदिनी अमसुंग प्रोफेसर KH कृष्ण प्रमोदिनीशु सरुयाके रिम्स स्टूडेंट्स यूनियन पुथोकपा चाहिए मैगजीन अमसुंग मेडिकल सोसाइटी की चेफोंग अमसु फोंके इंस्टीट्यूट अस्सी मिठोई मिहलबा महरोय सिंगदा मेडल अमदे सर्टिफिकेट सिंग यंथोके प्रोफेसर ए सांतना रिम्स की चाहिए ओइबा रिपोर्ट अमा थंबगा लोइनाना हौजी अवाट अपा लेरिबा सिंग पाइखत कदबा सिंगी मातांगदा मरिक चुंबा रिपोर्ट थमखे MP KSH भवानंदना रिम्स की चौखत थौरांग की थबक पाइखतनबा होनबदा माकी माइकैदगी अंगम मतेंग पांगनी हाइखे डिप्यूटी चीफ मिनिस्टर वाई जॉय कुमारना डॉक्टर की सिंफामसी मियोइबगी पुंसी कनबगा मरी लेनबना इथिक्स ngakna थबक तौबा हाइबसी ख्वाइदगी मरुने अमरोमदा रिम्स की अवाट अपागी मतंगदा डायरेक्टर की रिपोर्ट पलकलिबसी अंगकपोई मसी मतम अदुकी अथॉरिटीना मिनिस्ट्री दा मयक सेंगना हाइदबदगी ओइरिब्रा अवाट अपा लेहलोय हारबदी अथॉरिटी दा मतम चाना हाइगदबनी हौजिक लेरिबा अवाट अपा सिंगना मरी लेनबा मिनिस्टर दा महाकी माइकैदगी सु तक्सिनगनी हाइके What is more important is not the bookish knowledge, it is a practical way of attaining or practical means of attending to the patient, and to that extent what I found, what I've experienced, what I've been told, and what many of the people from the medical fraternity have told is that our RMC students, the then RMC students was way ahead of the other MBBS. म्यांमार के रोहिंग्या मणिपुर चंगनबगी वाफम लमदम असगी येलहोमी अमतना हौदोकपिगनु हाइना इफ्सा के प्रेसिडेंट KH सिंखै लुवांग नंगासे खुमन लंपा कांगसंग द पांगथोकपा इफ्सा के तरागा मापल सुबा मपोक कुमन नुमित कमरी लेनाना पाउमी सिंग द फोंदोखरे महाकना मखातान हाइकिबदा रोहिंग्या फुरुपना अवाब तारबा मतमदा मियोइबा अमा ओइबगी मिनुंगसी फावखे मखोइबु तंगदु लैताना लैबा ngamnaba ताइबंग मपुदा मयाम खुरुमिनसी अवाब तारबनी हाइदुना मखोइ बुलमदम मसिदा लैहन्नबा लुप अमना फोंदोरकपा दुदी इब्साना याबा ngamloi हाइखे मणिपुर असिगी इंडिजिनस पीपल अमने लेरबनिना अखोइ मणिपुर कंगलेपा के वाखलोन खंगिदुना मखोइसु लैबियु जाना सिनना लैदिबगिदमुक्ता मखोइसु थमोगे ओबा मिनुंसिदुदी अखोइ खुदिमक लोइन फावी अदुगा हारिबा रिया कांबुगी थमोगे फावरिबा मखोइदा फंगदा चाइना कोलेदो अखोइदा जु ह्युमन की अमोइना चपचाने दे फावजे अदु मखोइगे नमुक्तासु
अथुब मतंग मुंगा मखोई पेस्फुल ओइना खंदा लाइता न बिदमता एकोई ताइबन सम मक्कु खम नसे कोई थौनी जरी अदुगा बॉर्डर लांसन दुना एकोई चरांग ला नसिगी एकोई खनाज दे लेरि बसिदैदा अमु हेना अनोबा वाथोमा थोरंग नबगी थौन दुदी तहन जनिंग दे UCM की प्रेसिडेंट एलांगबम जॉनसन येलो मी मांगख्रगनी हाइबगी अकीब लेरिबा लमदम असिदा भारत सरकार नत्रगा मालेम गी लुप अमतना रोहिंग्या सिंगे रिफ्यूजी कैंप मणिपुर दा हांगना बवारेप लौबा यारोय मणिपुर मियाम ना मोरे अमसुंग जिरिबाम दा मिकुप नाहुम सिंगना लेदुना मितोप चंगलक थिंगना बखोना बियु हाइके हुजी फिल्म सोगा लेबा लंदन अमनिना करीम भारत सरकार नसु खमथांग लोरप तारगसु मणिपुर रिफ्यूजिंग रिसेटलमेंट तो वाखम सिमदी पैदो मैदा खाना बिदुना हाइदना मणिपुर सरकार अखोगी श्री एन बिरुंग सरकार पुंग से कोई चिंचली अदुगा हुजिकी खुदकी ओइना मणिपुर सरकार ना इमीडिएटली कोई मरोइना कोई चंगतनी न पानरीबा कोई जिरिबाम इम्फाल जिरिबाम लंबी से मसी फजना नाक से लगा थंबियु हाइदना ओइना मकोदगी अपील सितो ngasi ifsha gi mapok kumon thoram aduda education minister TS Radheshyam Mau Union ki president Sunny Alexander Pau yauna miyoi kana saryaki National Health Mission Manipur ki makhada thabak toriba Dr. Yauna staff sing regular tahalu haina ngasi lamphelta leiba Health Directorate ki complex ta wakan mifam chathaduna dabi tawkhrai National Health Mission की मखादा डॉक्टर यावना पुनः स्टाफ लिसिंग अनिगा चनी हुम्फुगा मंगा असे लिसिंग अनि तरागा हुमदोइदा की होना तोंगान तोंगान बा तांककता मतमदु की सरकार ना थबक हपचिलंबनी हाइरे वाकन मिफम अदुदा सरुग याकिबा ऑल मणिपुर नेशनल हेल्थ मिशन एम्प्लॉयज वेलफेयर एसोसिएशन के सेक्रेटरी KH जोधना फोंगदोरपदा लिसिंग अनि तरागा हुमदोइदा की थबक तौरकलब सिंह यावना नेशनल हेल्थ मिशन की मखादा लेरिबा डॉक्टर मदे स्टाफ सिंह ngasi phauba regular tahandana thambire masing mathakta tha ahung gi tolop su pibidre atai state singda regular tanakre manipur dana karige regular tahandribano masing matangda mari leinaba authority da su khangan balaikre ahan ba khongjang oina ngasi wakan mifam chathariba sida sarkar gi maike de ki wafam amata khangalaktrabade district singda su makhata na khongjang changsin ba loina na thabak lepagi khongjang phauba changsin ba sem sare haike Staff sing sini regular tabi arga aku ini tabi ke doa yaro itu no aku itu kerja awal pelai aku di PC tahu kan pam kan gibi staff ngakta ni ada ki sida sunatna hendak ki April thada Arunachal Pradesh ki staff nurse ANM pharmacist ada ki atai drivers staff में हम लोग ना regular तागरे Arunachal Pradesh की मोई government ना whereas aduga moigi management staff sing under process da leiri do akhoi manipur da hoji national health mission staff sit punna 2265 suru pabuda akhoi ISR ki policy leite mathong khang da status amdene khoi leiri je ado tolo phongdam jo khoi thahum sure sida khoi na sirin protest do de khoi kanada kari haru don akhoi na ngasi tawjari ba sirin protest si akhoi ngasi gi matung sida gi haura ngasi da gi hauraga district headquarter khuding mak suna ba tawrani sirin protest to ji tabi da taraga de akhoi Sizwag strike independent Sizwag strike to jagani ko Ukhrul district ke Chingai subdivision gi manung chanba nungbi khulge chapu sanana bage mechanical unit hangnana ba Bharat Sarkar ge North East Council na thadakhiba lupa crore tara ge senpham mapong khangdana mangkhre Jahi ani gi mamangda kaithoki ba senpham asi matau karam na mangkhibano haibado nungbi gi khunja sing yauna thidok minasi haina speaker Yumnam Khemchana nungbi da pangthokpa comprehensive program for potre haudokpa gi thoram da phongdokre thoram atuda Manipur Sarkar ge handicrafts ke deputy director Jiten Jingai subdivision ke SDO amade marwe bamyoy kayana saruyakhe speaker Khemchana makatan haikibada Nungbi da sari ba chapu si malem gi mapamatai da phangdaba miyam na pamnaba chapu makal amane nungbi gi chapu sari ba praja singi damak sarkar asina kari toba yabage haibado je minister madi mari leinaba minister singa tanargani nungbi da district level gi thakta chapu gi mela amasu pangthokani haike Ukhrul district ta phangniba Siroi Lili amade nungbi gi chapu si malem gi mapam kaya da leiriba miyoy singna sakhangnari bane quality leiba chapu makal kaya puthoknaba honaminasi haike tabak wara suwa mina kudong jawa pangdraga tabak sudo mina pasasi kamai logino black pottery nungbi sabamji khulsidani lekai sidani ada sirida sadagari kai sabino
और चाहिए नहीं वो मांगने लोग चाहिए हमारी आवाज़ 2 years चाहिए नहीं वो मांगना अला मसी टिकट पा खुंजाना सो टिकट पे हो आई टिकट पे हो सके आई नासी ngarang nahan aiga NPM thengase manipuri concern oi be mamin ni panjaro mapan gini aina si hangba matam da masi Delhi gi ministry da so masi khangba hore hai so aikoi masi ni marakta give the receipt aikoi manipuri state da lut do mi khar le receipt Sengna mating pangambo wedagadi ngasi adu kya ko koror thadara di mahom se khazar mani Mapal Suba IRB Mahila Battalion ge Constable Nupi Ani yauna Nupi Ani dage local market ta lupa lakh amaga lishing kun oigataba heroine number 4 Imphal East Police na phagat pangam khre Hiramasigamari lena na Imphal East ki SP Kabib na Paumi Shinga unaba mada Imphal East ki SP ge conference hall pangthokre SP na handa pangthokadoriba panchayat election asigamari lena na achat au sing check tawbaki thabak chatharingai da Jingnaningai oiba maungda angoba machuge Hyundai i20 amada nupi amayauna mioi ani thauduna chakhibadage maduda jingnaba phawbadage SDPO Porompat L Sankarjit amade Imphal East ke Women's Police Station gi OC W Gitanjalina Luchingduna Jiri Parking Phawba matung inabada mapamatudagi gari thorokpa mioi adude nanthokduna chenke gari gi manak adwaida thiba humbada nupi ani jingnaningai oiba maungda leramke makhoi buwahong pahong chathabada makhoidagi heroine number 4 amadi cell kharasu phangke pagalaba nupi ani adude Mapal Suba IRB ke constable Jamila Yungkhaibam chahi 19 mapuroibaki maming Dinku Wangoi mamang lekaidagini Hausi disaster management office ta attest tawtuna laibani mangondagi heroine amadi cell oina lupa listing kunga humdoi chani mobile phone ama phagatke amade Bisnupur district ki manung chana laiba tera khongsang bidage thabalai chai kuntraga manga mapurebaki maming ibo tombasu phagatke mangondagi sen oina lupa listing kunga mathoi chamanga amade mobile phone ama phangke SP na makatana Women Constable Jamila Yungkai Bam mahakna chatharamba crime asiga mari lainab action launanaba Mapal Suba IRB ki headquarter da ai bache masu thakre hari Accordingly both of them were arrested following the legal procedures. The value of these drugs, which is around 11 grams of number 4 heroin, is around 1,20,000 in local market. Lagliba October 3 tap pangthokadoriba panchayat mikhalda mitop humbudra ka mathoina mirep oiribase September 10 phawgi manungda handokle haina laukthoktrabade September 10 gani thoidagi mitop singmayokta khongjang changsinba horagani haina KSA na phongdokle KSA ge office pang thokpa pawi mifam amada loop asigi president Moirangthem Lakshmana handaki mikhala sida Kangla Tombida mitop taragamari Serauda taragataruk Jiribamda kuntragamari Waitonda ani Saitonda manga bhotlep libasi KSA na changsilakpa khongjangi mayoktani mirep oribasingna makhoigi khongpham handoktrabadi mitop pumnamaki mayokta khongjang changsilagani madugi apapata punamak mirep singna pugadabani haike Lalibat tang kunbu manungda masana khangna makoi election thingnanabagi thangjiliba khongthang asidagi handokle haidna kanglei miyamda prinamri electronic media gi kuthangda lauthogadawni karigumba hariba asigi mayokta ito miyan sasina makata na election campaign da wan atri election lepagi thawng asi makha satragadi lalibat tang kunito de horakanda mito miyan sasing khogi lekai da natra khulakta sangbagi athingba asi aziji sangjiliba akoi mito miyan sasing boycott tawbagi khongjang asigi mataksa saksin jargani hariba khongjang sing asigi dagi thorakwa apapatagi daida pumba akoi phamba salagadi hipa sangani haiduna hipsin lagliba akoi mito miyan sa kendria singna daida pugodawni haiba simsu kesen thamja Hizamira board ki mitam Chingmairong dalaiba Manipur Legislative Complex ki mayok nabada khinnanaba state lengang na phirep lorokpabo Manipur State Council CPI gi maikai dagi thagatpa made nungaiba phongdorokle State Secretary Dr. M Naragi Cherol amana anoba Manipur gi architect ni hainariba luchingba asiki wakhalonbo makha tana ngasigi mirol na nahongna na nainarpagi inot haplagani hairi Hoji pawgi marthana temba bre amatang lominasi
live healthy, we care. Ladies Fitness World, Keshampat Junction, Tidim Main Road. Hakjang sengna fana thamba haibasi aikoi nupi oibigisu hojiki matamdadi yamna tangai fadaba man. 1, 2, 3, 4, 5, 6, 7, 8, 9, 10. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Breaking matungda amukana taram nokcheri makataba pauda lamdam asida fangliba ki hom yauna atay polam sing lamdam sigi mingda puthokna bathabak horagani haina Patanjali co-founder Acharya Balkrishnana phongdokre ngasi Patanjali Food and Herbal Product Managing Director amasung co-founder oiriba Acharya Balkrishnana numit nini ki khongchata Imphal da thunglakibada waphamasi phongdokibani mahakpu Imphal Airport ta Horticulture Minister T.S. Shyamkumar Additional Chief Secretary Dr. Suresh Babu amade Department ki official singna harauk tamna okay tungda Imphal gi Classic Grand pangthokiba Acharya Balkrishna bu okpa ki thoramda Minister T.S. Shyamkumar na Acharya gi pungning chingsladuna lamdam asida puthokliba horticulture gi polam singe quality yamna lai adubu market ki khudong chabu watpana chahida chada kunga manga dagi kunthra phauba patlaga mangle Patanjali na polam singe storage amasung market ki khudong chaba pirabadi hena kanaba oigani haike cooperate and please to promote the commerce of Manipur, and also please you buy our products of the Manipur, then commerce of Manipur or political department are ready to produce any quantity which are available in Manipur. These particular products we are ready, because this one commerce are very, this one faithful and very is working very hard, because there is no market in Manipur. Acharya Balkrishnana lamdam asida fangliba ki hom yauna atay polam sing lamdam sigi mingda puthokna bahonaragani masida Patanjali na pibe aba khudong chaba pinaba thorang leire haike अलग आपकी लोकल उस पर जो उसकी ब्रांडिंग हो तो हमारी पूरी योजनाएं हैं दिमाग में बहुत सारी बातें हैं आज हम लोग देखेंगे जगह देखेंगे घूमेंगे लोगों से मिलेंगे तो और भी कुछ आइडियाज आएंगे तो हम जरूर कुछ करना चाहते हैं और हम क्योंकि यहाँ पर अभी अच्छी टीम सरकार अनुकूल है बाकी सरकार के साथ जो सहयोगी जितने लोग हैं वो चाहते हैं यहाँ की जनता चाहती है तो आप लोगों की भावनाएं होंगी तो हम जरूर आप लोगों की भावना के अनुसार काम करने के लिए तैयार हैं Manipur Legislative Assembly ki member oiramba awang posangbam khulendagi khundongbam Jugeshwar Singna lekhidabada ngase Manipur ex MLA Welfare Association awaba phongdokre Association asigi assembly da leba office ta pangthokpa awaba phongdokpa gi mifamatuda Association ki president ex MLA BD Bering na English inga machamapal kumbutra marida lamsang kendra dagi karakhiba MLA se rajniti gi lamda singthaningai oiba misakni haina singthaki Mahakpui kai komnaba utpa oina mahaki leho bai mung manung singda awaba saruk ya bagaloinana condolence service ama pangthok sabani Mitop Humudra Mathoina local self government sembada yauna na pakhona ragibasi mari leina ba DC singna kaknaba thorang tawgadabani haina JCILPS students wing na phongdorakli JCILPS के ऑफिस तपांग थोपा पाउगी मिफम अमदा स्टूडेंट्स विंग की कन्वेनर सरंगथेम मंजितना सुगनु केंद्र की मनुंग चनबा ngaनु kon refugee camp amade segmai केंद्र की खुरखुलदा बंगाली लोल amade हिंदी लोलदा मिखल की पोस्टर थेलिबा असिना ताकपदे येलो मी सिंग मसिंग हंथरे हाबे की खुदमने मसिदा लेंगांग ना तुमिने येंगदुना लेरगदी अकनबा खोंजंग चंगसलगनी हाइके Manipuri sing ase koi gi election kana to budagi contest to budagi withdraw tawnaba tawtho hanaba khongthang lokhot piu kaigo masi lokhot tragadi self student wing na akanba gi democratic oi movement sing ai tare lewang miam ga kusam narkanda tangsinaba sem sagale form masi press media gi thongda hamjare wa khumje thamjage aduga aikoi gi laibak aikoi gi khuna ase aikoi ne kanjaga da mani aikoi India ki constitution no aikoi lamdam sigi miam sigi hingbagi ngalo pidri harbasu aikoi gi miam sina aikoi gi hingbagi hakki damak da aikoi struggle dorgan da aikoi
if necessary we need to change non constitution hai basi koi yam na mathau dai ya constitution koi lamdam sing yelong sing ngak na ba yaw na for boy koi madu challenge ro khan da amendment constitution no ba tohon bagi koi mathau da ba khong do asi press media gi thung da thamjari Kamjong district ki manung chana makan khunda NSCN na nomai kapsilak padaki lekhidraba PL ki miyoi mari amasung MNPF ki ama ngasi Janims mokta purakrai miyoi mari imung manung ki miyoi singna sak taktuna postmortem tawraba matung aroiba mathau mangam pangthokna balawkrai amarumda miyoi amade imung manung ki miyoi amata laktabadagi postmortem tawdana mokta lairi Jairakshida Laikhidraba PLA Surgeon Major Warepam Dinesh, Surgeon Khundrakpam Sunil, Private Konjengbam Syam Sundar, Private Morangthem Tomba Amasung, MNPF ke Raikhan Jajo, NSN IM Amasung Assam Rifles ki Apunba Kangbu Amana, Lumduna Landarak Padagi Laikhidabani Haina, MNPF Amasung RPF na Punna Thorokpa Cherol Amana Haire. Makoy Mangana, Mama Lebakidamak Thawai Taki Basibu, Ikai Kumnabu Utpaki Thoram, Unit Department amasung station kudimakta pangthokre Laikhidraba singi imung manung marup mapang singi awabadasu MNPF RPF amasung masigi lanmi PLA na sarugyari haide Matam mamada machil manau oina khusham naduna chatminaduna ningtam lan hominaramba NSN IM na India gi langda thukibadagi ningtam lan gi lambi dagi nathaiduna India dagi karigumba khara niraga yasnana bagi lambi da changslaba matungda ngasidi Westia lamda masida ninganaba laitana ningtam lal ho chathariba phurup singda apan bapinaba India gi khulai ama oirakle maramasna Westia lamda masida lairiba marueba naga ichilinaw singna ningtam bagi ihul mantik narakliba NSN IM gi thawong asi aran bani haibadu khangba matam oire natrabade India laingak asidagi ngakthoknaba changsiliba ningtam lanjang asigi pandam phangbada thinthanaba maram ama ohelagani haire Desam amasung Ansamgi Mihut Kambu amana Senapati District manung janna Bendra Mandalairiba Residential School gi phibam yengsin kre School asi class 6 tagi 8 fauba punna mahiroi chamaga mari tamle Hauzik regular oja mari part time oja ahum amasung non teaching staff taret na school asi chalaire English ani mangada hangdoki ba school asi ngasi fauba education department ke mari lainaba official amata laktuna yengsin balaitri haire Nupa masung nupi ki school asida nupi ki oina warden laitre nupa masung nupi ki tongan ba dormitory laitre lairik papham library ki khudong chaba laitre computer lairabasu takpinaba laitabana taduna laire Hindi moral science amade GK gi oja laitabana mairoi singi khudong chadaba kaya mayoknare School asigi fencing amadi loishindana lairiba oza singi quarter loishinduna high school abada laifam thokpa infrastructure amadi oza sing laihanbina ba education minister gi midyang changsile Noida da mangkhibadagi thiba khangdana lakiba Manipur dagi Pravis Janam jahi kunganithoi apokpa Jugindro Dr. BR Ambedkar Hospital ki authority na imung manung sukhang khanghandana aroiba mathau mangam pakthoklamle haire Pravis September tareta Delhi de chatkibani Sabdarjang area da leiba mamanaba Ashok Thongnawjam ki yumda leirakibani September 9 gi numidangda Ashok loinana mamanaba kharaga Noida da pangthokpa isai gi thorum ama yengba chatkibadagi thiba khangdana lakibani mahak mangkhibagi matangda missing report amasu Knowledge Park Police Station da September 9 da tawki haire Missing report piriba mioi amabu hospital authority amasung police na aseng baloshin duna chathakiba thawong ase yamna chingnaningai ni hiramasida North East Forum for International Solidarity na Delhi ki Residence Commissioner ge khuthangda Manipur ki Chief Minister da CBI bu thikat hanaba taksin krai misi asi mara leba mioi sing police amasung hospital authority ga lautuna ba thawong ni State government Uttar Pradesh ki Chief Minister da January ba police officer sing suspend tawnana ba taksin gadabani misi asi ki mayukta net fina hayeng dagi Delhi da khongjang changsin ba horgani hairi Coordinating Body of Trade Unions Manipur na sinduna workers singi oiba protest mifam amangasi Manipur Press Club ta pangthokre thoramatuda I took ki President Dr. Moyangthem Narasingh, CBTU Manipur ki Chairman L. Sotin Kumar, Convener Khetrimayum Santa Yauna, atay maroy ba miyo kaya na sarugyaki.
Thoromaduda Wangang Dr. M. Narana Haikibada, Center the Pali Sarkar Sina, Hena, Sinmi Singi right, Singaduna Hingbada, Awabachang Piri, Sinmi Sing Chapman Abachang, Paminari Pasidagi Konganaba, Equi Puna let me see Haiki. Sahi Magi, Matam Karagi, Lokoni Matamikal Kupiaba, Mogi claims Hilendanaba, trade rights in a Simutalapa, Moin Otting Mamun Otpiaba, workers Singi. Claim Tadaba workers in a claim to we are Ridova, Moigi Association Sembi Yaruidova, Moigi Punjan Nabagi Shakti Lehendaba, so that they can pick and choose, exploit. Madugi Polishima the young and Selaku Madugi Tanjaman. Sumang Kumaigi Saknairaba, Kumairo, Oramada Natana, Tabla, Timba, Oinamiamna Sakanga Kiba, Lake Hidraba Tonauzam, Rajan Maitegi Mapamda, Manipus there Sumang Lila Council Lake I come would create. Kwakachel Haino Kongnembe, Lamdong Lekaida, Pangtok Betormaduda, Councillor Sigi President M. Purnima Shilema, Lifetime President P.S. Gunachandra Amadi, Nabawarepan, Chingmamir Shingna Sargyaki, Magni Hinglingaida, Jupiter, Narol Kongtang Artists Association, World Artists Association Amadi, Ireimana Chingba, Lukaya de Yaronki. Manipur Apex Handloom Weaver and Handicraft Artisans Limited na Sinduna National Entrepreneurship Award listing ani taraga ki matangda awareness program ama Pauna Bazar da leba Apex asiki office ta pangthokre Thoromaduda Manipur ki tongan ba entrepreneurship ki thomi kyana saryake Manipur Apex Handloom Weaver and Handicraft Artisans Limited ke co-director S Bubona handak chahidagi hauduna Ministry of Skill Development and Entrepreneurship na National Entrepreneurship Award piba hogadori basida tongan ba hiram gi award kunga humdoi pigadori masida Manipur gi entrepreneurship kaya na apply tawduna award asi lohong nana pa khona minarasi award asi gi damak entrepreneurship na online da form submission tawgi khudong chaba sulai haike Leibak ama sakotpada entrepreneurship ki thauda asina sakotpa leibak ama oi haibisi maleni miyamni yanarapada lamdam asidasu asoba bharat hana sakotpa sakti leibak ama oina ko khana entrepreneur ki activity se sakotna encouragement pinaba masi akoina launch away award ni Swast Bharat Mission ki makada Manipur Urban Development Agency Mudana Manipur ki urban area Singbuluna na thamna na bakhonarabasu Moirang Municipal Council di mathau tawdraba council amaga chap manare haina miyoi kaya na phongdok narakle council asigi akoiba gi phibam mafam kaya da phatta haudi langthokpham mafam chana sengdokta basna laina tina kaya narakpa yabagi phibam da leire haire phatta haudi lokthokta made mafam chana dustbin thamdabana turel khongnung da phatta haudi langthokpa su yaure Moirang Tangzing Guest House asigi mafam kaya dasu amot akai langthokpham onthokle Nakalamaromda Moirang Lamkai gi dukan phamliba made popam phamliba imai bel singna phongdorokpada Moirang Lamkai gi oina Moirang Municipal Council na amot akai khundokna ba mafam thamde amade Municipal Council asigi toilet matik chana leitre masisu mari leinaba singna yengsilhaningi phongdoroki weba ada khoina khundokpham leitamna box dustbin ma tawraga toilet banda khundokpusu yawe Later, Badina. Arvesi, Moina Matikana, Matamtana, Kudu, the Sarasla Hidu, what do you do? Ado, Bamatamtaga, the officials of Hidu about. At the dustbin later, Tolesu later, assume my answer, a wamble whatever. Yaraga did dustbin Matamba me, and they Tolesu Tamba me, Bazar in a qua, Tolet dustbin Tambasea, Tamba meva. Bus driver amana chahi kaya Imphal Chanpur lambida bus thoduna miyam gi seba toropasida Moirang lamkhai da ngasi phawba matik chaba toilet amata thamba leitre masna miyam da chawna khudong chadaba mayok nale athuba matamda mari leinaba singna mideng changhaning haina phongdorkli masi khoina thuidona haidraga ju masi isa na loi khangna ba yaraba ngatani masi adobo huji bawda chemda kaino tawda ba je khoi yamna ikai ningai ni masi parada yamna wai masi ko Koi tungi ba gai passenger to or so ma to or so ko ha ma pai ban thoni mo dam yam na wa ba mo e masi sa khoi le dia du ga masi sa khot pai ma mi di kai mo ude chimban da sa khot po oina taw lai re masi ate mari le ba department jing da khoi na hygiene ba di masi ya de ga di khai tang thu na kaino taw bina ma na hygiene nge
ICM Impal na Sinduna Mushroom Cultivation Haibasida Numit Humni Chathagadaba Training Program among us Institute Asida Hodokre. Hodopaki Thoramda, Chief Conservator of Forest ke Additional Principal Dr. Khaijalian, Chief Conservator of Forest TP1 TS Mohendra Singh, Central Forest Division ke Divisional Forest Officer L. Joy Kumar Singh Amasung, ICM ke Director Dr. N. Ranjana Devi na Marueba Mio Singh Oina Sargyake. Dr. Ranjana Miamna demand Yamna Toriba mushroom ki pothok ase Anoba technology kaya siznaduna hena marang kaina puthok na bakona minasi haike. Yam no ana income se lakna dum bagi hunting bagi thak se bagi ingat am masari se dam mushroom cultivation tawgati yam income dan da yam ana ka do kani. Dr. Khaijaliana Ishana Jab pothok ase quality maintain tawbage tangai fadabalai haike. Adu quality se all those components se kalina jengsin badar kale mushroom cultivation gumba or any activity pai khat pakanda thawai yana sidit shiva fau ekoit togani haibagumna ekoit determination se yaw ke doguni. Personality Development Club DM College of Arts na Sinduna Mamang Thagi Kunda Pangthokiba Ahan Basta Level Undergraduate Essay Competition ki fall out thokre. DM Arts ki N Bishwashit na Hanba KM Blooming Higher Secondary School ki S Dayanandan Ani Shubamasung Lilong Haurebi College ki MD Ali Hassan na ahum subatakre. Hozi makataba pau pijat ringe ki marakthana ten mabre mamuk lominasi. Datsun ki nauna launch tawraba yamna powerful oiraba gari Ready Go 1 liter island Nisanda phongbiragani. Ngasima klakpiduna test drive tawbiraga gari asi comfort and convenience features in khangbiu. Booking ki damak link sinbirau island Nissan near Standard Robert Higher Secondary School Kanchipur. Akupamaro ki damak pizari pa phone number asda contact tawbirau. Ngasidi swara hajunge. Ture, look ture. Kuri no tu tise. मुझे करी गाँव जाओ सीधी योशी का नहीं है मत्स्यकी योशी दी तता तिस्कोनी ने दुदी सनागी बहुत यंगना सिंबे यादरे Sky Hospital da world class interventional cardiology ki khudong chab lei jare operation tawdana heart ke ahuba menba coronary stenosis balloon na kam thoga stent hapa madi mi hun chongba gi layeng RF ablation singba chahi ani digi hena Sky Hospital la mai pak sa therapy loinana PPI ICD combo amasung angiogram gi damak aikoi gi chief cardiologist Dr. L Shyam Kishore gatanabiu ningam hawdana ba hana booking tawiu Breki matungda amukan na tanam nokcheri makataba pauda Mijay Council More Made Ecodomna Irabot Dega Mari Lainana More gi tongan ma mafam singda lamtu sengdok na ba thorang tawkre More Hospital ke amot akai sing sengdok na bagi mangjong na nayeng slubada oiram liba phibam lup anina penda phongdokre Doctor Madi staff singwat na lairamba ultrasound machine yaramda ba thengnake Hausi Wariba Hospital asigi phibam masi yenglubada yumlo nariba Myanmar ge Tamudala riba hospital ki phibam ga yengna bada ikai ningai oire haina Mijay Council More ki President M Thoibana penda phongdorkle Hospital asigi award apasing government na atuba matam da yengsin bio haiki Masina karman tawdna na layenge darino miyo begi live kan bayaba pochei mayam ama amatta mathong manum khangna lairam basi ata sengna live thibani masi mapu pandaba aduga khogi layeng sangbu panabireba khogi minister singji puning chingsinjaning More police na ngasi More bazar da drive chathabada beer rum amadi yungau sing phagat khrai phagalaba polam sing excise department ta sinaragani hari District Health Society National Vector-Borne Disease Control Program Impal Isna Sindhuna Anti-Malaria Month Thoram Jiribam ki Babuparada leba JN Community Center da pangthokrai Thoramatu da SP Jiribam M Mubi CMO Dr. E Okendro SDO Borobekra Peter Salamsu Sarugyake Thoronga Mari Lenana Mamangda Jiribamda Lebe School Tarada Mahirui Singi Essay Iba Changdam Naba Masu Pangtoke Essay Competition ki Manamatumsu Yentoke
Rotary Club of Polo City Impal na School Mari ke Khangat Laba Oja Marida Nation Builders Award Piduna Ikai Khumnakre. Club ki President amadi member singna School Mari de Chatuna Oja Singda Sel Oina Lupali Sing Manga Amasung Sakangche Sing Kushnaki Oja Sing Adude Maglang Government High School gi K. Sarjubala Kakching Government Junior High School gi Oja T. Bina Tagiel Mapal Upper Primary School gi L. Priyo Kumar Amasung North Impal Girls High School Chingmerongi Oja Y. Premlatani MGNIEGS की मखादा लिसिंगनी तरातरुक तरागतरेत की खुशमन पिथुक पगी मायोक्ता नागा चिप एसोसिएशन चांदेल ना वाकन मिफम चथाखरे एसोसिएशन असिना मरी लेनबा सिंगदा मियामगी खुशमन पिथुक पिनबा ममांगदा कयारा खाना वाकत खरे अदुबुंगसी फावबा थबक ओइना पांगथोक पिद्रे नुमित तरानी फावबगी मनुंगदा खुशमन सिंग पिथुक त्रबदे था असि की कुनगा मंगागी अहिंग नोंयाइदगे पुंग निफुगा निपालगी चांदेल डिस्ट्रिक्ट बंद तौरगनी हाइना Analol Chief Association की President Lungdil Anal na phongthokli CMC pangsat chatle aduga kainusu PKSU yam thare Sandin district di cabinet minister natraga minister lak pasingsu lodna lakhre madu phoba khoi uba phangre MSPDCL के engagement staff सिंगना ngarang dagi chathar ki basis work strike ngasi shu makha chathari ngasi kaisham pata leba office ta wakan mifam ama chathake khongjang aduda saruk yakiba employee amana matam sangna dagi wajarak laba engagement staff singbu khudong chaba amata pidana handakta nauna MSPDCL ke fresh recruitment pangthokna na khonari basi mayokta khongjang asi chathabani haike sarkar gi maikai dagi positive oi response phangdabadagi maram oiraga asigum bangarang dagi hausaraga siswak strike asi jathajabani ekhoi sukuina warapasida pe bok mathung marang khangna pending kaya ama laikre adubu thabak korok matamda ekhoi gi first priority PBU haina sarkar ki side amadi MSPDCL side da household sabadi engage staff sing khanganje Akhil Bharatiya Vidyarthi Parishad na sinduna nomgi oiba social service program amangasi thangmai bandal leiba Lila Singh Khongnang Makong High School da pangthokre school asigi mairoi sing yauna school asigi complex manungda songliba napi singbi sengdokhi badanatana school gi akoibada uchara yankhai romsu thaki hauji sanabagi pawmuk pijari ngasi sanamgi pauda uripok gyambem laikai da yoga physics institute and studies cover institution amangase deputy chief minister Joy Kumar na hangdokre Manipur University da affiliate to institute asida yoga da postgraduate diploma tamna bagi khudong chaba supiri thauramadu da yoga physics institute and studies Manipur gi TS samungo yauna institute asigi mahiroi singna sarugyake Kunganithoi Shuba National Yoga Physics Championship ta makok mathang taraklaba singda mana mathum yenthoke Deputy Chief Minister Joy Kumar na yoga haibasi institute khudimakta compulsory ohenna bagi warep loba phawba leire India amadi atopa lebak singdasu yoga si pak sanna tamnarakpa maramna instructor gi tangai fadaba yamna lakle institute asida postgraduate diploma tamgadori singi oina tungda kana bakaya lakani phongdoki दरकार ओए अदु ओजासी हेक्टम योगा हेरे हेरे अमे हेक्टम ओन में याद बगी को बगी फिबम दे बनिना रिकॉग्नाइज द यूनिवर्सिटी अमना रिकॉग्नाइज द अदुगुंबा कोर्स पास ऑफ कामु सिंसे बसी बोय सोइदना बोय की सोइदना ए थबक की करी सी लोग मतलब प्रेफरेंस सोइ लेगने हमसे ऐसे में तमजगे कोरिया के गोमी सिटी दा ngasi Thasi ki tang kun gamatoi da pangthokadaba mapal suba Asian Junior Wushu Championship ta saruk yarunaba Manipur dagi coach ama yauna sanaroi mangangasi Delhi thadokre haire sanaroi singadudi nupa machagi kanglupta Achom Tapas S Marcel K Sekharjit H Karanjit amadi N Rosibina aduga Prem Kumar ne Championship asida Wushu Association of Manipur gi sanaroi singna mai paktuna mingchet puraknaba association asna pungning thogali haire
Charangpat Maninglekai RYDO ground team Taragani Twin Saru Yaduna Chathariba Super Division Football League ngasi sanakiba ahanba match ta EEO Lamdingna PYC Sapamu Panjal Mari Shinoda Maithiba Pikre Anishuba match ta DUC Charangpana UPSC Wangjing Lamdingbu Panjal Manga Shinoda Maithiba Pikre ahanba match ta Hayeng AFCB Atopam Amasung KSUC Karen Bikok Anina Sanagani Anishuba Matchta YDC Khoirom Amadi PYC Paudel Anina Sanagani Thasigi Nepal dagi tara fauba Kolkata ge Bhairav Ganguly College Indoor Stadium da chathariba sub junior amade senior national jet kundo championship ta goal yankai ga taruk amade silver medal taruk lauduna overall team champion oirakle haire ningsing bay abadi championship asida Manipur gi sanaro yankai ga mathoi amade official tarana sarugya bani All Jiribam Sports Association na Sinduna Jiribam Government Higher Secondary School ge playground da chathariba Taragamanga Suba District Level Second Division Football League ngasi sanakiba match ta Jami Club na Oriental Club po Panjal Amasinoda Maithiba Pikre Hoji sanabagi makhataba pau boyaning thousam dege muglobisi All India Football Federation Sinduna Pangtok Kadoriba Hero I League ta Manipur dagi ahanba oina saruk yaduna sanagadoriba state asigi khwaidagi lingba team ama oiriba Neroka Football Club sangapam maithiba pikhiba klasa kainongna draw kwa kaithel su maithiba piduna sathariba taraniti suba Manipur State League ta point mapan phangkhre Kumuksham Ingosa Singh Memorial Trust sponsor Tauraga All Manipur Football Association Sinduna Thasigi Tang Taruktagi Manipur gi masak narba team taranitoy na sarug yaduna Kumal Lampak Artificial Tub Ground sa Chariba Sahi Sigi taraniti suba Manipur State League ngasi sanakiba ahanba match ta class ha kainaw na draw kwa kathelbu goal amas sinoda maitiba pikibani match asida mai pakiba class ha kainaw gi amatangarba goal adu foreign sanaroi Zeri 1 Semas Pulam Tena match ki kontra matoi suba minita sankibani match asida draw kwa kaithel gi sanaroi and Boris Amadi class ha kainaw gi Clement Lalthoi sangda match conduct tokiba referee na yellow card utki league asigi ani suba match ki sanakibada Mudbalai Athletic Club Sadar Hills Amadi Southern Sporting Union Singamai goal amamam chanatuna draw sakre Mudbalai Athletic Club Sadar Hills ki goal adu Howlengo Kipjena match ki humpumanga suba minita sankibani Southern Sporting Union Singamai goal aduna and Susil na match ki nipunipal suba minita sanki match asida Mudbalai Athletic Club Sadar Hills ki El Zonathal David Mangboy Clevin Mar Amadi Southern Sporting Union Singamai ki El Lamyan bada match conduct tokiba referee na yellow card utki Sathariba League asigi hojik phawda class ha kaino amadi Sagolbal United match ohum sanabul khibda point mapan phangkhre M Khabam draw kwa kaithel Neroka Football Club sangaphamna match ohum sanabul khibda point taruk phangduna sali Sathariba League asigi haye nungtil pung tarani thoge minute 35 chatpada Nisha thangwai ban amadi FC Jalen Sadar Hills ka sanagani ani suba match nungtil pung ohum dabada M Khabam amadi Neroka Football Club sangaphamga sanagani Siko Lorin Pamlekaina MTSU Malumbu Maitiba Piduna Tari Suba ke Karanaji Singh Memorial Second Division Football League ta point tarataruk phangduna league asigi champion oikre mathangi sahidagi first division da sanaragani Impal West District Football Association Sinduna Mamang Thagi Tang Kundagi Team Tarina Saruk Yaduna KYC no Krukul Ground Sanaba Hokiba Tari Suba ke Karanaji Singh Memorial Second Division Football League ngasi Loitang Kuno Spiny Mill Ground Sanakiba ahanba match ta Pamyal Pasoy amadi IWSC Kumbong goal ani sanaduna draw satkre Pamyal Pasogi goal ani du KS Singkai amadi ti Sakarna match ki ahum suba amadi nipu suba minita sankibani IWSC Kumbongi goal ani aduna W Pilot amadi TIS Khongsaina match ki manga suba amadi kuntra suba minita sanki match asida IWSC Kumbongi sanroi TIS Khongsai amadi Pamyal Pasogi KS Singkai da match conduct tokiba referee na yellow card utki
लीग असिगी अनिसुबा मैच की सानखिबदा सिको लौरेंबम लेकाइना MTSU मालोंबु गोल 10 सिनोदा यामना लाक्सना माइथिबे पिदुना लीग असिगी चैंपियन ओइखिबनी सिको लौरेंबम लेकाइगी माइ पाखिबगी गोल सिंगदु पी रोनेंद्रोना मैच की 38 सुबा 94 सुबा मदी 53 सुबा मिनिट गोल अहुम एन जसोबंतना मैच की 35 सुबा मदी 35 सुबा मिनिट गोल अनि एल रामैना मैच की 19 सुबा मदी 95 सुबा मिनिट गोल अनि सनखी अतोपा गोल अहुम मदुना एन मंगलेम एनजी पचा मदी एल शिवराजना मैच की 5 सुबा 92 सुबा मदी 53 सुबा मिनिट सनखिबनी सथरिबा लीग असिदा सिको लौरेंबम लेकाइना मैच 3 सानबो लोखिबदा पॉइंट 13 IWAS खुंबोंना पॉइंट 13 पाम्याल पासोइना पॉइंट 13 फंगदुना अहानबा निसुबा मदी अहुमसु पोजिशन ताखे MSC मालोमना मैच 3 सानबो लोखिबदा पॉइंट अमत फंगदबदगी सथरिबा लीग असिदगी रेलीगेट तौखरे मथंगी सहीदगी 3rd डिवीजन दा सानरगनी बाखे लंपेल सनाकैथेन NYDC खाइदेम NYBA टीम में नावरेम अमदी MYBA मयांग इम्फाल अहानबा खोंखाम जेमन अमदी लेबागले मेमोरियल जूनियर स्टेट 11 वॉलीबॉल टूर्नामेंट की सेमीफाइनल संख्रे मयांग इम्फाल वॉलीबॉल एसोसिएशन सिंधुना था सिगी तांग 12 टीम निपाल ग्रुप अनि थोंगना खाइदोक्तुना मयांग इम्फाल माखिया ग्राउंड सथरिबा अहानबा खोंखाम जेमन अमदी लेबागले मेमोरियल जूनियर स्टेट 11 वॉलीबॉल टूर्नामेंट की ngasi sanakhiba ahanba match ta NYBA nauremna TRYBC ukhulbu set ahum sino kunmanga taranipal kunmanga kunithoi amadi kunteret kumanga da maithibu pikhi ani suba match ki sanakhiba da NYDC khaidemna makhia mayang imphalbu set ahum ama kunmanga taramapal kunmanga mapal kunmanga amadi kunmanga taranipal da maithibu pikhi ahum suba match ki sanakhiba da bakhe lampel sanakithilna MYBA mayang imphalbu set ahum ama tarahum kunmanga kuntra kunmanga taramanga madi kunmanga taranipal da maithiba pikhibani sathariba tournament asigi ahanba semi final match haying ayu pung 3 tabada bakhe lampen sanakethel amadi NYDC khaidem ga sanagani ani suba semi final da NYBA team in naurem amadi MYBA mayang imphal ga sanaragani Impal East District Football Association Sinduna Tha Sigitang Amadagi Tim Taramarina Grumari Tongna Kaidoktuna Khetrigaugi Aba Ground Sathariba Nahakpam Apabi Memorial 3rd Division Football League Tournament ki ngachi sanakiba matchta KSBYDC Laiphamna YOBA Khetrigaubu goal ani amada maitipa pikre KSBYDC Laiphamgi goal ani du Benjamin na match ki 13 suba madi kunithoi suba minita sankhibani YOBA Khetrigaugi amatangarba goal adu KSBYDC Laiphamgi sanaroi thanglin na match ki nipunithoi suba minita on goal oina sankhibani District Sports Association Bisnupurna Sinduna Mini Stadium Bisnupurda Mamang Thagi Tang Kunithoi degi team Taramangan group ani thongna khaidoktuna sathariba Taranithoi suba and Balananda Memorial 2nd Division Football League ki ngachi sanakiba ahanba match ta Thasco Kha Kuno amadi 11 Star Sarangpat goal amamam chanaduna draw satkre Thasco Kha Kuno gi goal adu W Suraj Kantana match ki nipunipal suba minita sanki 11 Star Sarangpat ki goal aduna MD Zabed na match ki yankhai nithoi suba minita sankibani League asigi ani suba match ki sanakibada SEVA Naran Sena amadi IKAC Irengbam goal amamam chanaduna draw satkre SEVA Naran Sena gi goal adu PIS Rahman na match ki nifu suba minita sanki IKAC Irengbam gi goal aduna CISO Kendro na match ki yankhai mari suba minita sankibani sathariba league asigi hayin gilpung ama makhai tabada NGKSA ngakhon kulen amadi KYC Thanel Khulga sanagani ani suba match nungtilpung ahum makhai tabada MCK Kabo Watching amadi MP2YA Moiranga sanagani Thagachiri boy hozilo islak padang asinong magi oiba ainga sagi paw muk lobirasi ICAR Lampel Patgi Pripa Paugi Matung Inna Ngasigi Kwaidigi Sakiba Celsius degree Kunma Pal Dasmik Mari Kwaidigi Ingba Celsius degree Kunitoi Dasmik Suino Nuksita ya wising model gisang ayukda sa da mariputara hundoy nuktilda sa da humputara oike ngasigi nong suki pagisang suino dasmik 8 mm ni Hausia roba da maroba pau amukana pijari
Assam dagi thau amasung gas pipe te purakna Manipur gi miyam da phangana ba center da taksin ba hore haina Chief Minister and Biren na phongdokrai. Government chingi district singi chokha thorange package ni haina lauthok di basing hanagi government na plan tawduna thamlam laba project ngakta ni haina hanagi Chief Minister Okram Ibobina phongdokrai. Amade Anaba Kudima private hospital the Chatuna lying Bungamdabana reason as get Matangai rims Hena Pakatan Batangai for the Haina, Deputy Chief Minister White Joy Kumana Fondokre. Nasigidi, I asked to be the Pizza Pau, Matang Salojere, Ming Tabi Pusing Mukana, Krumje.